ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯑꯅꯤꯁꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯇꯥꯔꯦ꯫ ꯁꯤꯅꯤ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯕꯁꯦ ꯉꯥꯅꯨ ꯑꯁꯤꯅꯤ꯫ ꯉꯥꯅꯨ ꯑꯁꯤ ꯁꯤꯒ ꯂꯩꯔꯦ, ꯁꯤꯒꯅ ꯇꯤꯜꯍꯧ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯒꯅ ꯃꯔꯣꯏ ꯃꯄꯥꯡ ꯆꯅꯝ ꯂꯩꯔꯦ, ꯁꯤꯡ ꯂꯩꯔꯦ, ꯑꯥꯂꯨ ꯂꯩꯔꯦ, ꯆꯅꯝ ꯃꯈꯨꯝ ꯑꯍꯨꯝꯒ ꯂꯩꯔꯦ, ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯇꯦꯖꯄꯇꯥꯒ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯊꯣꯡꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ꯫ ꯈꯥꯡ ꯊꯥꯡꯒꯠꯂꯒ ꯈꯥꯡ ꯑꯁꯤ ꯁꯥꯕ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯈꯥꯡ ꯑꯁꯤ ꯁꯥꯔꯦ꯫ ꯈꯥꯡ ꯐꯖꯅ ꯁꯥꯔ ꯃꯇꯨꯡꯗ ꯊꯥꯎ ꯑꯁꯤ ꯈꯥꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯁꯤꯒ ꯂꯣꯏꯅꯅ ꯊꯥꯎ ꯑꯁꯤꯁꯨ ꯁꯥꯕ ꯉꯥꯏꯔꯁꯤ꯫ ꯍꯧꯖꯤꯛ ꯈꯥꯡ ꯑꯁꯤ ꯐꯖꯅ ꯁꯥꯔꯦ꯫ ꯈꯥꯡ ꯑꯁꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯥꯜꯆꯤꯅꯤ, ꯑꯦꯂꯥꯏꯆꯤ, ꯂꯣꯡ ꯑꯁꯤꯅꯆꯤꯡꯕ ꯊꯥꯗꯔꯦ꯫ ꯂꯣꯏꯅꯅ ꯇꯦꯖꯄꯇꯥ ꯃꯅꯥ ꯑꯁꯤꯁꯨ ꯈꯥꯡ ꯑꯁꯤꯗ ꯊꯥꯗꯔꯦ꯫ ꯊꯥꯗꯔ ꯃꯇꯨꯡꯗ ꯇꯤꯜꯍꯧ ꯑꯁꯤꯁꯨ ꯊꯥꯗꯔꯦ꯫ ꯈꯥꯡ ꯑꯁꯤꯗ ꯈꯥꯕꯩ ꯑꯁꯤꯅ ꯑꯣꯠꯂꯤ꯫ ꯇꯤꯜꯍꯧ ꯑꯁꯤꯅ ꯈꯔ ꯈꯔ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯗ ꯉꯁꯥꯏ ꯁꯨꯈꯤꯕ ꯆꯅꯝ ꯑꯗꯨ ꯊꯥꯗꯔꯦ꯫ ꯈꯥꯕꯩꯁꯤꯅ ꯑꯃꯨꯛ ꯑꯣꯠꯂꯦ ꯇꯤꯜꯍꯧꯒ ꯄꯨꯟꯅ ꯆꯅꯝ ꯑꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯡ ꯑꯁꯤꯁꯨ ꯈꯥꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯉꯁꯥꯏ ꯁꯨꯖꯈꯤꯕ ꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯈꯥꯕꯩ ꯑꯁꯤꯅ ꯑꯣꯠꯂꯦ꯫ ꯇꯤꯜꯍꯧꯒ ꯆꯅꯝ ꯁꯤꯡꯒꯅ ꯐꯖꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯁꯥ ꯑꯗꯨꯁꯨ ꯈꯥꯡ ꯑꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯊꯥꯗꯔꯦ꯫ ꯈꯥꯕꯩ ꯑꯁꯤꯅ ꯑꯣꯠꯈꯥꯏꯔꯦ꯫ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯁꯥ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯥꯏꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯑꯣꯠꯂꯦ꯫ ꯁꯥꯗ ꯏꯁꯤꯡ ꯊꯥꯗꯣꯔꯛꯄ ꯍꯧꯔꯦ꯫ ꯑꯃꯨꯛ ꯃꯈꯨꯝ ꯑꯁꯤꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯥ ꯊꯥ ꯐꯖꯔꯤꯕ, ꯋꯦꯗꯔꯅꯒ ꯋꯦꯗꯔ ꯆꯥꯔꯤꯕ, ꯊꯥꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯂꯩꯌꯦ꯫ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯑꯩꯈꯣꯏꯁꯨ꯫ ꯍꯥꯎꯅ ꯊꯨꯝꯅꯕ ꯍꯥꯏꯅ ꯆꯅꯝ ꯑꯍꯨꯝꯒꯁꯨ ꯊꯥꯗꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯑꯥꯂꯨ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ꯫ ꯑꯥꯂꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯈꯥꯕꯩ ꯑꯁꯤꯅ ꯑꯃꯨꯛ ꯑꯣꯠꯂꯦ꯫ ꯍꯧꯖꯤꯛ ꯉꯁꯥꯏ ꯈꯨꯝꯈꯤꯕ ꯈꯩꯈꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ꯫ ꯍꯥꯡꯗꯣꯛꯑ ꯃꯇꯨꯡꯗ ꯃꯁꯤꯗ ꯍꯧꯖꯤꯛ ꯃꯔꯣꯏ ꯖꯤꯔꯥ ꯍꯥꯞꯆꯜꯂꯦ꯫ ꯖꯤꯔꯥ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯑꯁꯤꯁꯨ ꯊꯥꯗꯔꯦ꯫ ꯈꯥꯕꯩ ꯑꯁꯤꯅ ꯑꯣꯠꯂꯦ꯫ ꯊꯥ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯏꯁꯤꯡ ꯑꯃꯨꯛꯇꯪ ꯍꯧꯖꯤꯛ ꯑꯣꯠꯈ꯭ꯔꯦ꯫ ꯃꯆꯨꯗꯤ ꯐꯖꯔꯦ꯫ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯕꯒꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯤ ꯆꯥꯅꯕ ꯆꯥꯡꯗ ꯈꯔ ꯍꯩꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯈꯥꯕꯩ ꯑꯁꯤꯅ ꯏꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯏꯁꯤꯡ ꯑꯁꯤ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯟꯕꯅ ꯑꯃꯨꯛ ꯈꯔꯒ ꯑꯃꯨꯛ ꯍꯩꯁꯜꯂꯦ꯫ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯁꯤ ꯍꯥꯞꯆꯜꯂꯦ꯫ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯦ꯫ ꯑꯗꯨ ꯉꯥꯏꯍꯥꯛ ꯁꯧꯅꯕ ꯍꯥꯏꯅ ꯃꯈꯨꯝ ꯑꯁꯤ ꯍꯥꯞꯆꯜꯂꯦ꯫ ꯍꯧꯖꯤꯛ ꯁꯧꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯑꯁꯤ ꯊꯥꯗꯔꯦ꯫ ꯉꯁꯥꯏꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯞꯄ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯁꯧꯔꯕ ꯃꯇꯨꯡꯗ ꯁꯥꯂꯤꯃꯥꯔ ꯀꯣꯝꯄꯅꯤꯒꯤ ꯃꯤꯠ ꯃꯁꯂꯥ ꯑꯁꯤ ꯌꯦꯟꯖꯥꯡ ꯑꯁꯤꯗ ꯍꯥꯞꯆꯜꯂꯦ꯫ ꯈꯥꯕꯩ ꯑꯁꯤꯅ ꯑꯣꯠꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯧꯍꯜꯂꯦ꯫ ꯌꯦꯟꯖꯥꯡꯅ ꯃꯨꯟꯖꯜꯂꯕ ꯃꯇꯨꯡꯗ ꯁꯥꯂꯤꯃꯥꯔ ꯀꯝꯄꯅꯤꯒꯤ ꯒꯔꯝ ꯃꯁꯥꯂꯥ ꯑꯁꯤꯁꯨ ꯊꯥꯗꯔꯦ꯫ ꯈꯔ ꯑꯁꯤ ꯃꯊꯛ ꯑꯁꯤꯗ ꯊꯥꯗꯔꯦ꯫ ꯈꯥꯡ ꯈꯨꯝꯖꯤꯜꯂ ꯍꯤꯟꯖꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯅꯣꯡꯅꯒ ꯅꯣꯡ ꯇꯥꯕꯅꯦ꯫ ꯋꯦꯗꯔꯅꯒ ꯋꯦꯗꯔ ꯀꯩꯅꯣ ꯇꯧꯕꯅꯦ꯫
Bạn như vậy cho bạn phát được phải Ini sudah ada matang ba? Ini aku kena gila ya. Maduga Sudah na lagi ay aking ay hanggang para untuk na dari canang tigaw karaga. Jadi masih mahal. Ako lang ay walid na ko gayin. Sudah Ako bilang tatap. dari sebagai pesan karaga sini karaga. Mai. Ah, betul. Betul. Yung tao mới cái tao nha. Học sang na wadah tu wadah ya. Kita swat sambut. Dalo, menunggu itu. Mana ini yang dulu? Mana yang dulu? Menunggu kamu. Dan mana?